ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯀꯩꯔꯛꯇ ꯂꯩꯕ ꯁꯦꯛꯃꯥꯏ ꯕꯦꯔꯦꯖꯀꯤ ꯁꯇꯔ ꯆꯤꯡꯈꯠꯄ ꯌꯥꯗꯕꯗꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯆꯧꯕ ꯏꯆꯥꯎ ꯑꯃ ꯊꯣꯛꯂꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯅꯔꯨꯔꯦ꯫ ꯂꯦꯞꯇꯅ ꯆꯨꯔꯤꯕ ꯅꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯑꯁꯤ ꯉꯔꯥꯡ ꯑꯀꯤꯕ ꯐꯪꯅ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯈꯤ꯫ ꯀꯨꯝꯖꯥ 2015ꯗꯁꯨ ꯗꯥꯝ ꯑꯁꯤꯒꯤ ꯃꯟꯊꯔꯛꯄ ꯑꯃꯁꯨꯡ ꯔꯤꯄꯦꯌꯔꯤꯡ ꯀꯨꯏꯅ ꯇꯧꯗꯕꯗꯒꯤ ꯁꯇꯔ ꯍꯥꯡꯗꯣꯛꯄ ꯌꯥꯈꯤꯗꯕꯅ ꯑꯆꯧꯕ ꯏꯆꯥꯎ ꯑꯃ ꯊꯣꯛꯈꯤꯕ ꯂꯩꯕꯅ ꯀꯛꯆꯤꯡꯒꯤ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯈꯤ꯫ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯗꯥꯝ ꯑꯁꯤꯒꯤ ꯁꯇꯔ ꯆꯤꯡꯈꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯥꯝ ꯑꯗꯨꯒꯤ 3ꯁꯨꯕ ꯑꯃꯁꯨꯡ 4ꯁꯨꯕ ꯁꯇꯔ ꯑꯁꯤ ꯆꯤꯡꯈꯠꯄꯗ ꯌꯥꯗꯕꯗꯒꯤ ꯑꯍꯥꯟꯕ ꯑꯃꯁꯨꯡ 2ꯁꯨꯕ ꯁꯇꯔ ꯑꯗꯨ ꯆꯤꯡꯈꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ꯫ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ ꯀꯛꯆꯤꯡ ꯌꯨꯅꯤꯠ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯌꯥꯎꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯍꯥꯡꯗꯣꯛꯄ ꯉꯝꯈꯤ꯫ ꯗꯥꯝꯒꯤ ꯁꯇꯔ 2 ꯍꯥꯡꯗꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯝꯒꯤ ꯃꯃꯥꯡꯗ ꯄꯩꯈꯠꯇꯨꯅ ꯂꯩꯔꯝꯕ ꯏꯁꯤꯡ ꯑꯗꯨ ꯃꯌꯦꯡ ꯈꯔ ꯃꯈꯩꯗꯤ ꯇꯥꯊꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯣꯡ ꯑꯁꯤꯅ ꯂꯦꯞꯇꯅ ꯑꯃꯁꯨꯡ ꯍꯦꯟꯅ ꯀꯟꯁꯤꯟꯅ ꯆꯨꯔꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯃꯛꯇꯤ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫